Ngarang numit yungba matung pung ahum khara hellakpa aduwaida Imphal police station na konba Thangmeiband Sinam leikai da leiba Hillside view hospital da shakkhangdaba shingna bom Thamjillamle Thouong adubu yaningdaba phongdoktuna leikai ki meira paibi amadi hospital ki staff shingna ngasi wakat mipham chathakhre ngasi chathakhre wakat mipham aduga mari lainana Hillside view hospital ki medical superintendent Dr. R.K. Joymatina hai Ngarang ngasi OPD amadi Dr. round duty loiraba matung nungtil pung ahum rom tarakpa aduwaida hospital ki staff sing ngaihak mapanda pothaba thoknarakpa matamda konba machugi polythene bag amada posak ama hospital ki changpham nakanda leiramba thengnaki ahanbadadi ana layeng balak lamba myoi singna potchai hundoklamba oiraboi ninglui adubo polythene bag adu hangdoktuna yengluba matamda bom oiramani Posak adu bom ni haiba khangbadagi police ta pau pike tungda police laktuna bom adu numidang wairam yasanglakpa matamda asoi angam yaudana lokhalaba tungda police na bom adu puduna chatkhibane mahakna makha taraduna hai hospital haibasi langi matamda fauba sokpa yadaba mafam amani hospital asida miron binupi kaya amasu hauzik layengduna leiribane asigumba mafam asida bom thamjinduna akia khang nanghalamba haibasi yamna laibuk thibane tungda sigumba tawdoga se amuk hanna tawiganu asoiba aranba yaningdaba natraga semdo khaningba leiragasu wari sanaraga waroisin puraknaba khona minasi haina magna phongdoki अखोई हॉस्पिटल हाइबे जगह सिददी सुगुम्बा बोम नुंग थंबा हाइबेसिदी लान थोइङै मनुंगदा बावबा थमनबा नते अदुबु सिदैदा अकी खंगी पोचे अनाबा मयाम लेबा मफमसिदा सुमाइना थननबसिदा अइंगोंदा यामना नुंगाइतबा पोइ अदुगा मतुंगदसु अइगी वखलददी हुजिकी कयुंबा नुंगाइतबा यानदबा अद ज्ञान तानदबा लेसु वारी सारगा सु लोइनि याय अदुगा हॉस्पिटल गुंबा जगह अमदा अकी अखंगी बोंगुंबा थंबसे मतुंगदा तौबिदनबा अइना दुम अपील तौजरी